Luhongbada ngairiba nupa ama selfie nambada isingda taduna sirei. Ngarang yamna nungaitaba thokdok amada luhongbada ngairiba matai manau Kerala gi Kozhikode district laiba pat amada makhoina selfie namnaba hotnabada pat atuda tasinbada nupi adudi hinghaurei aduga nupa aduna Irakna duna laikhidre haina police na phongdokhrei. Rangilal amasung March 13 luhonglakpi mahaki loina bina ngarang ningthokabagi ayukta Kutiyari mayada laiba Tourist mafam amada yaurakhi amadi pat mayada matam lenkhi makhoina selfie lobada khanghodana makhoi ani mag ising ichel ningthina laiba pat atuda tasenkhi makhoi ani na tasenkhiba du ubadage khunja singna athuba matamda sangsilaktuna makhoi bu laukhatnaba honakhi adubu phana kanna honarabasu nupa adugi thawaidi kanba ngamkhidrei thokdok adugi matangda Peru Banamuji police na case ama register tawkhrei loina na hakchang adu lokhotuna postmortem gi damak sem sakhrei Prithvi gi apunba mi singi chada marfudrag mapande nungsit phataba hole WHO Prithvi gi apunba mi masingi ngamnamakti air quality ge standard yaudaba nungsit hole maramaduna ana aye kaya thoghaliba pollutant sing puthokpa fossil fuel sisinabagi chang hanthana na ba ahen ba khongthang lakhotpi yu haina United Nation ge Health Agency na phongdokhrei nungsit ki quality matangda tha taruki mamangda masagi guideline hena session khiba World Health Organization WHO na ngarang nungsit ki quality matangda masagi update tawraba database phongkhe masi prithvi gi mafam kaya dagi municipality lising taruk henbadagi khomgatba I pawda yumpham oibane prithvi gi apunba mi masingi chada marfudraga mapandi amotpa particles sing yawba nungsit holle masigi particles sing si langda khamthengna changkhiduna laina kaya thogalakpa yai nungsit khwaidagi motpasi WHO ge Eastern Mediterranean amasung Southeast Asia gi lamdam singme masigi mathangda Africa su nungsit yamna motli haina WHO na haikhe laichet amadagi hingauraba matungda nungsit motpana maram oiduna thokhandaba yaba mi sibagi thokdok million taret lom thokliba si yamna yaningdaba amane masigi phibam si oiraba phawbada investment kayadi taru tananba mafamda tawbagi mahut amotpa mafamda tawri haina WHO gi Department of Environment Climate Change and Health ki Makok Dr. Maria Nairana phongdokhe database adu mahausagi oina PM 2.5 amasung PM 10 hairaga khangnaba particulate makhal anigi oina puthokpane handak ahanbo oina masigi database asida nitrogen dioxide ki changsu yaukhrei nitrogen dioxide asi gari gi maikhuna singba miyoina fossil fuel chaghanbadagi thokpa maikhuda ayamba yawbane masigi yamna phattaba pollutant asi ayambana sahargi area da phange masina lokhuba thaba kheba sorhonba waba amadi hospital amadi emergency ward ta admission tawbugi sang hengat halli haina WHO na haikhe Ukraine gi bucha da phangkhiba hakchang chamri ga tara forensic expert sing na yengadawre Ukraine gi capital Kyiv tagi kilometer hompurom chalaga laiba bucha lamdam da Russian forces na hatok lamba micham chamri ga tara gi hakchang adu forensic expert sing na yangsingani amasung Russia gi mayokta chathariba war crime gi case ki dama khudam sing record tawgani haina Ukraine gi prosecutor general Irina Genedy Tovana phongdokhrei forensic bureau gi expert sing na DNA examination autopsy amasung hakchang sing gi sample lawgani haina Genedy Tovana social media da phongdokhe haukiba tang amadagi ahum phawgi manungda phangkhiba hakchang chamri ga taragi manungda chamaga nifude prosecutor amasung atai specialist singna hanana yengsin grey haujikti ningkha tamhallaba kip lamdam asida Russian forces na tamthiba war crime chathaki haibagi maru oiba khudam sing phangkhi haina prosecutor general na haikhe miyobagi lamsat nataba mawongda chathagi basing sairak pinabagi damag masigi noroki masak sing thamjil haugadabani haina mahak na haikhe Bucha city loina na Monastiski Irapin Hostomel Borodaska Makavir Kopilip Motizin amasung atay kip kilamdam pumnamak hawkhiba tang anida Russian forces ki makhutagi ningkha tamhankhe numit aduda buchagi mayor Anatoly Fedokak na mi chahumlom pulap phumjilamba achauba mangpham ama thengnakhi haina lauthokhe lambida hakchang kaya su taraga lairamba thengnakhe makhoidu kharade makhut punkhe city gi lambida mafi yaudaba nupi singi hakchang su taraga lairamba thengnakhi haire Ukraine gi president Volodymyr Zelensky na miharpagi thokdok singsi genocide ni haina pendaba phongdokhe Russian state ase haujikti mayamna masumna
mi paktaknana hatpa uragane masina nakhoigi saktam oiragane nakhoigi culture amasung nakhoigi miyoibage machat ase nakhoina lakhiba Ukraine da micham kaya sikhiba duga punna siminakrabani haina President Zelensky na ngarang ahing thadokhiba video paujel amada haikhe Military Alliance NATO North Atlantic Treaty Organization da yaunaba Ukraine haijabada alliance asina thengthabagi damaktasu President akanna yaningdaba phongdokhe Russia gi oinadi Bucha da makhoigi forces na micham sing hathi haiba wafam sing reject tawre Bucha city ase Russian Armed Forces na control tawringaida local mi sing makhal amatagi hingsa mayok na khide haina Russian Defense Ministry na phongdokhe mihat pagi thabak chathagi haina photo amasung video kaya thadokliba si Ukraine gi sarkar na namthak tawbani haina ministry na haikhe Ukraine gi Bucha da thokiba thogdok kaya se prithvi gi laibak sing na kanna yaningdaba phongdok na re United Kingdom ge Prime Minister Boris Johnson na tukat chaningai oiba attack tawki haina Russia bu kanna yaningdaba phongdokhe US ki State Secretary Anthony Blinken asu Bucha gi thogdok asida pendaba phongdokhe German Chancellor Olaf Scholz na tamthiba war crime ni haikhi aduga France ki President Emmanuel Macron asu uriba matawase khangba ngamde haina phongdokhe Ukraine gi Kharkiv ta Russia na bom kaya kapsillakpada mi taret sirei kuntraga mari Sokle Ukraine gi nongpoklom da laiba Kharkiv city the Russian forces na bom kapsillakpagi thogdokta yamdrabada mi taret sikre amasung kuntraga mari na sokre haina Ukrainian authorities singdagi phangba pauna haire Kharkiv lamdam asigi regional prosecutor ge office na phongdokhiba matungina ngarang numidang wairam pung 3 lom tabada Russian forces na Slovidiski district laiba mi lainaba building sing da bom kapsilakhe maduda yum tara amasung bus thampham ama thugai khi haire attack adu da soklaba mi kuntraga mari dugi manungda angang ahum yaukhe lan gi niyam thugai ba masung atamna mi hana bo hona ribara haibagi matangda Kharkiv lamdam da Ukraine gi Security Council gi office ke investigator singna pre-trial investigation chathaba hokre haina pawgi source aduna haikhe Russia ga lonaba paringdage kilometer yankhairom changsilaga laiba Kharkiv lamdam asida Russian forces na haukiba February 13 da landaba hokraba matungda hanba laitana bom kapsin khe haukiba March thagi aroiba saruk phawbada Kharkiv ta misam samngarom sikre Putin war crime mayok nagadaba ne Joe Biden Ukraine da tamthiba mihatpagi thabakaya chathabagi damak Russian President Vladimir Putin asi war crime mayok nahangadaba ne Russia gi mathakta ahenba sanction kaya thamjinana ba honagani haina United States ki President Joe Biden na phongdokre Paumi singa wari shanabada Biden na Ukraine gi Bucha da thokiba du na khoina urabane Putin na si war criminal ni haina phongdokhe Biden na phongdokliba wafam si Ukraine gi President Volodymyr Zelensky na kip lamdam ge manung chanba Bucha da chatuna lan gi tamthiba masakaya yengsin khraba matungda ne mahakna Russia ge thoksil asi genocide ni haina phongdokhe Joe Biden gi oinadi genocide ni haiba makti haikhi de Ukrainian sing na makata na lan soknaba ngamnabagi damag makhoina darkar oiba khulai sing aikhoina piba tai aduga war crime gi trial chathaba yanabagi damag akupa marol pumna maksu khomjin batai haina Joe Biden na haikhe Biden na Putin asi yamna tamthiba misak amani haina phongdokhe Bucha da thokliba asi yamna sagodan ba thokdok amane thokdok asi mi pumna magna ure haina Biden na Bucha da asiba hakchang chamari ga tara thengnakiba duga mari leina na phongdokhe Aroibada tabiriba pumnamakpo thagatjari